Akaswani Imphal Ningthoukhongjam Suni na pau pazari ahanbada maruoiba pau. Board of Secondary Education Manipur na loba High School Living Certificate Examination ki fall ngasi Shiksha Mantri Thaunawjam Basanta Kumar na lauthoklagani. Rajya sida athuba matamda santi hanjil handuna warushinama poraknaba kendra gi luchingba singa taksilunabagi Congress ki mihut kangbu ama hayeng nai Delhi da chalagani hairi. Leibaga sigi tribal miyam yaifanabagi kendra sarkar na paikhat payaba thaurang kaya paikhatli amasong Gujarat ki Kutch jila gi Zakhau Hithangpa manakta ngasi numidang wairam nonglei nungsit biparjoy Europe yana leiri. Board of Secondary Education Manipur na loba High School Living Certificate Examination hairaga sukhangnaba Metric Parikha gi fall ngasi lauthoklagani. Board of Secondary Education Manipur gi Chairman Joy Kumar na Akaswani Imphal da hai mahiroi singi yenglaga parikha si yariba makai thuna haidoknaba thaurang tawbani. Parikha gi fall asi Shiksha Mantri Thaunawjam Basanta Kumar na ngasi nungthil pung 3 da Babuparada leba board ki office da lauthoklakani. Hauzik leiriba Manipur gi wathogasi athuba matamda warushin poraknaba kendra gi luchingba singda takshilunubagidamag Congress ki mihut kangbu ama hayeng nai Delhi da chalagani hairi. Hauzik ngi haki mamangda Congress Legislature Party ki Deputy Leader K Ranjina Akaswani Imphal da hai Hanagi Mukhyamantri amasung CLP Leader Okram Ibobi MLA Singh Thokchom Lokeshwar amasung Sujakumar Okram yauna mahak masaga loinana hayeng nai Delhi da chalagani. Makhoina tha ama helaba wathok asi loishinabgidamak Pradhan Mantri amadi Griha Mantri ga unaduna wafam kaya taksingani. Tongan ba Rajniti Dol taragi mihut singa loinana punna unaduna taksingadabani. Masigi saruk yagadaba MPCC ki President K Megachandra yauna atai luchingba kharasu hanana nai Delhi da thungkre hainasu Sri Ranjitna makhatana phongdorakle. Amaromda Pradhan Mantri Narendra Modi unarunaba Rajya sigi sarkar paibada yauriba MLA Singh ngarang Delhi da chatkre. Makoina Pradhan Mantri unaduna hauzik Manipur da thokleba hingsa yauba irang asi athuba matamda loishinaba taksingani. Khongsada duda MLA Singh Karam Shyam K Megachandra T H Radheshyam Paunam Brojen Y Radheshyam amasung T Robindro yauri. MLA Singh Sapam Nishikanta Khuraizam Loken Singh amasung M Ramisodi hanana Delhi da thungkrabani. Delhi Manipur Academic Fraternity gi makhada leba tongan ba Mafam Singha Thabak Tauriba Mio Yankhai Romna Kendra gi Mapal Thaurum Rajya Mantri Dr. R.K. Ranjan Singh da ngarang memorandum ama pisinkre. Institution Singh asigi manungda Jawaharlal Nehru University Delhi, University of Delhi, Jamia Millia Islamia, India Statistical Institute Delhi, IGNOU Delhi amadi tongan lanai amadi government institution na singba yauri. Memorandum aduda Manipur da santi hanjilaknaba athuma matamda thabak lakhotpinaba amadi makhata na irang thoktanaba thabak paikhatpinaba wafam sing yauri. Hauzik Manipur da oiriba phibam asigi yenglaga Churachandpur Medical College CMC da tamlamba mahiroi sing Imphal gi Jenims amasung CMC Churachandpur da class taunaba ayaba pirakre. Class lagriba tha asigi 18 dagi hauragani haina CMC gi Director Professor S Ibo Yaimana thokpa cherolamana hairi masida Jenims amasung CMC da class yauningba singna mahiroi singna magi apamba du khalaga college authority da khangalakadabani hairi. Rajya Sarkar ki Directorate of Education S ki makhada laiba school singi Kalen Suti tha sigi 18 phawba makhatana sangdokre. Rajya ki Directorate of Education S ki Director na thokpa cherol amagi matung ina Kalen Suti gi matamasi hanadi ngasi phawbugtamak suti thadok lambani adubu hauzik Rajya sta oiriba phibam asita yenglaga Kalen Suti gi matamasi sangdokpani. The Great June Uprising Unity Day Thauram lagliba nongmaijing nimita pangthoknaba sem sare. Committee asigi Chairman Nando Luwang na hai Thauramasi handaki oinasu athobusingi mafamda ikai khumnaba utpaga loinana mapung phana adumok pangthokani handak chahigi oinadi Thauramasi thauram khara hantharaga pangthokani masi hauzik oiriba rajya asigi tangdu leitadaba phibam asigi yenglaga committee asina phirep asi lobani. Sahi kudingi pangthokpagum kumsi sahigi Kang Singba Ratha Jatra gi thauram laklib leipa kopo nimita pangthoklagani adumoinamak Sri Govindaji gi Kang Chingbagi thauram di leiba ki hauzik oiriba phibam asigi yenglaga Kang Chingbagi thauram pangthoklaroi adumoinamak lai gi thauram sing mandir da kaidana pangthokani haina Sri Govindaji Temple Board ki cherolamana hairi. Bisnupur jila gi kaino yumnam Khunauda Bisnupur jila gi BJP gi Vice President gi mayumda ngasi ayuk bom ama leramle police ki pauna hai bom adu bom squad na
asoi engam yaudana lauthokre Dona Mantralogi official singarang Meghalogi West Khasi Hill Zilla da chatuna Kendra Sarkar gi makha da paikhaliba saturation of model blocks and village program gi beneficiary singa unaduna mafam aduda paikhaliba thabak sing adugi matang akopa waro laukre khongset aduda donor gi official singna Kendra Sarkar gi makha da paikhatpa scheme sing Jal Jeevan Mission Midday Meal Pradhan Mantri Awas Yojana Gramin amasung PDS gi makha da hakthengana yengsilli haire tabiriba pawasi Akashvani Imphal dagini Kendra ki Tribal Affairs Mantri Arjun Munda na hairi Lebagasi ki Tribal Miyam Yaifanbagi damak Kendra Sarkarna paikhat payaba thaurang kaya paikhatli maruina sel tu gi phibam phagathanba manung hunjin mafamda leiba tribal jati singda shiksha piba yauri mangna hai Pradhan Mantri gi makhada manung hunjin mafam singda leiba tribal kanglup sing sakhotnabagi damak mideng makhada lupa koti listing 15 lakliba sahi ahum asigi oina sading tawgani hairi thaurang asina thaknaba phaba ising lambi thong haksel shiksha yauna tongan tongan hingnabagi lambi su yatkani hairi mangna hai lebaga sida tribal na namna taba khungang lak ama lising 12 lei masida model village oina khungang lising 13 segmatnaba pandam thamli thaurang asigi makhada shiksha pinabagi damak oza lising 19 hena thamlagani G20 ki sarugam oina lawushingu mantri gi oiba miphamama Hyderabad ta ngasidagi hauragani Kendra gi lawushingu mantri Narendra Singh Tomar na Kendra gi Agriculture and Farmers Welfare Rajya Mantri Kailash Chaudhary madi mari leinaba department gi mukok tongba official sing saruk yagani mifham asida G20 member delegate Chanirom Barton Tobolebak sing gi amadi antarjati gi lup sing su saruk yagani lebag asigi lawushingu gi mukok tongba company sing Startup sing Rajya Madi Kendra gi lawushingu mari leinaba agency sing su mifham asida saruk yagani Tharumasiga mari leinana tongan tongan ba thorum kaya amasu pangthokani Numilumi sathagadaba mifham asida Bharana lawushingu gi lamda mai paklakpa asibu utuna exhibition amasu pangthokani Gujarat ki Kachh Zilla gi Zakhaw Hithangba manakta ngasi numidang wairam nonglei nungsit biparjo yorokpa yana leiri Med department gi pauna hai nonglei nungsit asina mafam adu chaun amangata thoon ba yana leiri Masina Saurashtra amasung Kachh phauduna Pakistan gi samudra khongban ga samnaba Manvi amasung Pakistan gi Karachi romda pungda kilometer 125 dagi 135 phawba sitlaga yai hairi nonglei nungsit biparjoy Zakhaw Hithangpham gi nongchup kha nongchup romda kilometer 2 lapna leiri Deb Bhumi Dwarka gi oina nongchup kha nongchup lomda kilometer 2 lapna leiri amasung Nalia gi oina nongchup kha nongchup lomda kilometer 2 rom lapna leiri Rajya Sarkar na Air Force Navy Coast Guard amasung Army gi mateng launaba sem sahan khre Western Railways na nonglei nungsit asina maram oiduna train khara cancel tawkhre Rajya dugi jila 9 gi miyoi lising humbutra mari rom safagadaba mafam singda thamkhre Sarkar na NDRF amasung SDRF ki team kuntra mari Rajya sigi kudong thininga eba mafam singda thamkhre Madhya Pradesh ki Niwari jila da Rajya dugi anisuba har ghar jil gi makhada yumthong kudingda thaknaba aphaba ising phangba jila oire Jila asida yumthong kudingda totigi kuthangda thaknaba phaba ising phanghalle Rajya sigi Burhanpur jila na lebaga sigi oina yumthong kudingda thaknaba phaba ising phangba ahanba jila oikrabani Niwari jila gi khungang chani yankhai humdogi yumthong lising yankhai manga chatuk nifu manga da totigi ising chada chama phangan mangamle Chandrayaan 3 mathang thada thaganaba pandam thamli Kendra gi Science amasung Technology Mantri Dr. Jitendra Singh na hai thagi khongchatta thagadoriba mission asi mathang thagi tangkhai chalakpada thagalaba yai mangna hai Chandrayaan 3 spacecraft asi tangai phadaba testing tawba mai pakle Chandrayaan 3 asi Chandrayaan 2 gi makha taba mission oina thagatkadabani masina thagi maramda tongan tongan wafam kaya hen kupsina khangbangam lagani aroibada maroiba pau amuk Board of Secondary Education Manipur na lauba High School Leaving Certificate Examination gi fall ngasi Shiksha Mantri Thongnawjam Basanta Kumar na lauktoklagani Rajyasta athuba matamda Santi Hanjil Handuna Warishinama Poroknaba Kendra gi Luchingba Singda Taksilunubagi damak Congress ki Mihut Kangbu ama hayeng nai Delhi da chalagani hairi Lebaga sigi tribal miyam yaifanabagi damak Kendra Sarkar na paikatpa yaba thaurang kaya paikhali amasung Gujarat ki Kachh Zilla gi Zakhaw Hithangpham manakta ngasi numidang wairam nonglei nungsit biparjo yorokpa yana leiri pauloi jare